fiba mamada ikona Sheireng ware ai basingda yamna awaba mayokna khiba madu Sheipan ge luploi singda su thengna jakhi Sheipan na 2020 gi thoramadu ikona pangthok ramatung WhatsApp की खुथांग email की खुथांग messenger की खुथांग इसे मेचिंग खोमजन जखिबन messenger की खुथांग इसे मेचिंग खोमजन जखिबन अदना हाइरिबा ngasi phongjariba ning tambigi isai hana min tholiba isai liba ning isai gi lari asida as editor amoina ingon yamna kijaba ama khaksu leijai maramdi ning natragana ning tamba haiba wahi ase haibidi yamna kijaba dugumba lam mamada pokluba macha mo oina amadi hairiba isai singa ai maru open ro kun bam na chingba mayam sina chechin yangchin bi pasina maram maira kanda hairiba like se phone na te hargana wahi chitaba namtaba henjiba na tona khode tharaki baching maming je haurtab haidi isai jige maming isai gi badamena lakna thirunu yamba khoi hai arun kumar nomai chem chi sumaina tharak taba isai me iba kayam yaw khoina WhatsApp ta hangdo kan ri kana gi isai non ti da khui manaba thiraga ming je insert to su yaw khare masigi da ngakpi gani kaima soiram ba thoba ai sei da mathangi khunnam da semdok chabe ya ya ba tuma su pibiu hai ba fam se thamjage masi aina apology am khak tawjari be gi maram di lari se ohening bana ekoi sahi ju hendora ba 2021 da phong da lai se 22 yoksilak ba aseng badi Sheipan gi mapok kumon August ki sechat kun gani thoida phong da ba lai 2021 ki ngasi se June gi sechat tara gani thoi oire adidi sahi amaga tha phanyamna helaba dugumba chontharaga pangthoba thorom kha oijaban adana Sheipan gi 2022 gi oiba anno balari phoi pungpham amadi mapok kumongi thorom asisu tha ani khatangai chilaban masidi koi executive committee aduga editorial board na khanaraba kanda lakadaba mapon thorom se da August 22 sin nangnaba anno 2022 gi lai se phongho da aragadi sahi amamadum nanjallaga Sheipan gi lai sigi masi paringa se sakhi gadabagi akiba adugi nungnangba makte laije masi khoi executive committee na kupna khanaraba kanda lakleba August kungani thoida pangthokaduriba Sheipan gi mapokumot na anova 2022 gi lari ama hapsen bangamagadi khoi gi paring se kaidaba adugumba pungpham adu oigani hai wa phonche thamjage aroibada hairiba lari sigi ibireiba maruina nungsibidana ibireiba lyricist saimek ibasing mayam sigi saimek sing asi thabirakana mayam sing sina araiba magi wakhalgi pangalgi adu laisi achouba volume ama soijaba mamangi aina mamangi oijakhiba editor oijakhiba nungsi sairol 2020 gi dumba lari adudadi akhoi Bengali script khutamak ijabane phongjabane ado handaksidi maruina agi vice president ma Khetrimayum Subadani president oja khol chandra do oja donation se gita mayam singjana editorial board singjana maite mek su yaur si haidana koina maite mek ka punna compilation to basteda sarana page sohum khare hanba samri gi maya domaina volume se oikhre maseda financial support to birakhiba ai bai bising aduga tongan toma section dagi mateng pangbir kha punamak Sheipan gi mot silaga as editor moina aina noluk pamdi kai khon odu cheri aroibada lari si Manipur gi naina roising loinana Manipur gi apaba sing aduga isai bu pamjaba singda ngasigi nemerestegi sinajeri asoiram punamak ngapiu hai wa phamsi aroiba na noluk pagaloina thamjari punam punam Seri Rakesh Naorem asigi pungbiri balai asigi editor gi oiba nomgi warol thambirang bagi dama makasa thazara poina khoina ngasi phongjariba lairik asidagi ikai khomna jariba juri singna khangat piram laba adugum laba award oibirak kitaba nalukna kausin jagi award khosina jabagi tanza adu lojagi ikai khomna jaribi khangembam ibelton ikhoni stage da lengkhat piraknabagi dama imabu nalukna kausin jari loina ngasigi award oibirakadaba imagi punsi wari pathopinabagi dama kai khomna jariba sir Rakesh Naorem editor
Kaya amutang lahana stage da lingkat bilang na bagi damak nolong na kausin sari. Ima, swider lepio. Asal ima. Ikai kong nazari ba kaya nasi lagi editor olbidi Sir Rakesh Naorem na imagi punsi patok pinabagi damak da nolong na kausin sari. Kangembam ibeton kebi Julai tara disima sama panim pluga taret ing da Bisnupura poi. Kangembam gaursan ama ditakelamam ningon tamini devi ani gi masa tereti iton ton bi masano pini. Haumum kamal singa gi umban menadana masano piyama masano pa hungi mama oire. Wada University dagi Rashtra Bhasha Ratna Hindi loisilaba matung Guwahati University dagi ing solisima samapan humbadrada be pass tauraga Kanpur University dagi ing Lisima samapan humbadrani thoida MA Hindi loisinki. Amuksu Manipur University dagi MA Hindi loisinki ing lisima samapan marfu tareta Hindi Second Paragan Agra University dagi loisinki. Bisnupur Higher Secondary School dagi ing lising ani manga July dagi thabak dagi senior lecturer teacher oina pothaduna Bisnupur ward number 8 ta leiba masadat leire. Ai bi khangem ibeton tongan ba Lari kya iduna phong khabi aibi ma khakni chawnana lari kunthraga mari rom phong khabi aibi ma khakni 2003 da isema saireng mingthon ba lari asina aibi gi ihanan ba lari 2004 da nirmala hindi dagi handokpa upanyas yauna tongan ba lari kunthra mari asigi manungda iroi loibo aina ngasi chingleibak ni chingleibak isai saireng gi lari lisingani kungama thoi si phongjakhi tongan ba isai me ki lari Taraga matakta iduna phong khabi aibi ibeton bu maki literary work asu sakhang laduna tongan ba lup amadi organization kiana sakhang se amadi award kya piduna ikai khona utkhi maki hanan ba award si Dr. Ambedkar Fellowship Award lising ni manga New Delhi da phangkhibadagi hauraga ngasi phawbada tongan ba award taraga mari phangduna ma ko ikai khona utkhi panba yaba kharadi macha sanu kakchingi 30 subama pokumon thoramda macha sunu khoriron mana lising ni trampan March 18 disini trampon ing ningthokaba numita lanthokuna ikai khuna khiba sisu panbayai khoriron ge ai bai bisingi pauksana pamna nomaijin met April mari lisingni kungama thoida su wa ma hen thoiba ningthonduna ikai khuna ba ai bini ai bibu ikai khuna jare Thagasari nasi khuna khodol zagadori ba khuni citizen ki waro pathoksagi Sheihek Sheireng Sheipan Shemgat Lup Sheipal Sehesigi Sheireng ba 2021 Khomdram Bidu Leimakhobi Lifetime Achievement Award 2021 Donor Khomdram Dorendro amadi magi family ikai khumnaba uchaba Khangembam Ibeton Devi ikai khumnajaribi Khangembam Ibeton Devi Bisnupur da leibi adomna kathok pagaloinana Manipuri matam isai saukhat hanaba hotnabada asauba thodang kaya lobi bagaloinana isai me kaya ibiduna khodol tambibagi damak Sheihek Sheireng Sheipan Shemgat Lup Sheipal na awang bathak tai kai khumna jaduna ngasi iyai pharaba jungi jaijat tarani thoi ing lisingani koni thoi gi nongmaijing numit asida adombo lamdam asigi saknai rabi Sheireng bi amani haina lawjeduna Sigi Sheireng ba lising ani kunma thoi Khomdram Bidu amadi Leimakhobi Lifetime Achievement Award lising ani kunma thoi mingtholasi bizari ai bigi tongi punsida tawru ba khudingmak mai pak pa pinabisano amadi punsi nungsang ba oisano haiduna yai pha paujel bizari kesi Gita Secretary Sheipal Dr. Athokbam Kholchandra President Sheipal Citation ki warol pathok sakhiba loina na ngasigi kai khomna jariba sibges na khodol tambigani solama imada khodol khusina biri citation loina na memento
aduga ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯉꯁꯤꯒꯤ ꯗꯣꯅꯔꯁꯨ ꯁ꯭ꯇꯦꯖꯗ ꯂꯦꯡꯈꯠꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯅꯣꯂꯨꯛꯅ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔꯅ ꯑꯩꯈꯣꯏꯒꯤ ꯒꯦꯁ ꯑꯦꯋꯥꯔꯗꯁꯤ ꯑꯃꯗꯤ ꯗꯣꯅꯔꯅ ꯈꯨꯗꯣꯜ ꯇꯧꯕꯤꯅꯕ ꯅꯣꯂꯨꯛꯆꯔꯤ ꯈꯣꯡꯖ꯭ꯔꯥꯝ ꯗꯣꯔꯦꯟꯗ꯭ꯔ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯠꯆꯕ ꯂꯨꯄꯥ 5,000ꯒꯤ ꯒꯦꯁ ꯑꯦꯋꯥꯔꯗ ꯑꯃꯁꯨ ꯈꯨꯠꯁꯤꯟꯅꯕꯤꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯤ ꯉꯁꯤꯒꯤ ꯑꯦꯋꯥꯔꯗꯤ ꯑꯣꯏꯕꯤꯔꯒꯗꯕꯤ KS Subadani ꯁ꯭ꯇꯦꯖꯗ ꯂꯦꯡꯈꯠꯄꯤꯔꯛꯅꯕ ꯅꯣꯂꯨꯛꯅ ꯀꯧꯁꯤꯟꯖꯔꯤ Dr. Mayingbam Kamala Sairol Mala 2021 lobiragdaba Khetrimayum Subadani duga mahaki punsi wari amuk pathopinaba amuk kahanai koigi ngasigi editor oibiriba Sir Rakesh Naorem da hangachari Khetrimayum Subadani Devi Dr. Mayingbam Kamala Sairol Mana Lising ani kun gamathoi phanglagadabi aibi Khetrimayum Subadani kumja lising chama panya khai mapan gi September 8 da laikhidraba Khetrimayum yai mama de Khetrimayum ongbi thampal ani gi mamong oina taibam khongdarari Manipur lenga ki Social Welfare Department District Program Officer oirami maha Sheireng wari macha radio drama phunga wari angang gi lairik punsi wari isai amadi film script writer amoina thoidokna sakhangnarabi aibi amane aibi sigi mamangda tongan ba makhal gilari taraga humdoi gi mathakta phongkhre kaya amasu phongna ba hauji press ta number loisilakpa phongna nabagi matam ngaiduna leiri mahaki phongkhraba light singi manungda panba yaba kharadi angkhraba isai gi sur Sheireng lisima samapan humdraga mapan pi Sheireng lisima samapan maudra manga Laibak Nobel lisima samapan marfugani toy nahaku aigi kanano wari masa lisima samapan hundrani pan nungi simbal wari masa lisima samapan marfuga taret yening tha lakpada wari masa lisingani maisa amasung maisak wari masa lisingani taragani toy prithvi gi phunga wari khara lisima samapan maudra mari bharat ki phunga wari khara lisima samapan maudram nipan awang nongpo ki phunga wari khara lisingani ani Prajatantra Chatpalaibak amagi wari angangi wari lisingani ama illustrated folk tales of Manipur comic lisingani tara amadi saknaireba kharagi wari biography lisingani nipan asina singbani leikham ton ise ton amadi asengba iral na singba Manipuri feature film kaya su iduna film oina puthokrabi film script writer amasune Khetrimayum Subadani Mamangda Chandrasakhi Laisam Sum Thang Saitamana Lisingani Taragani Toy Toizam Bihari Ningsing Saitamana Lisingani Taragam Doi Rabindranath Thakur National Award Lisingani Taraga Mari Amadi Hizam Irawat National Award Lisingani Taraga Mangana Singba Tongan Ba Lemjangai Oiraba Award Kya Supiduna Ikai Khumna Khrabi Saknai Rabi Aibi Amane Sheipan na pizariba Dr. Mayingbam Kamala Sairol Mana Lisingani Kun Mathoi Asi Aibi Asigi Khwaidagi Inau Nova Award ne Aibi Bu Ikai Khumnajari Punamapu Kurumjari Thagazari loina nai khagi nasi bisabadariba scientist ngi warol pathoksagi Sheihek Sheireng Sheipan Shemgat Lup Sheipal Dr. Mayingbam Kamala Sairol Mana Singani Kunmathoi Donor Mayingbam Kamala Khetrimayum Subadani Ikai khumnajaribi Khetrimayum Subadani sumhatyai buraba wahai gi leizalna leirang na som oiduna adom na iba isay mayek phazaida imanam se phazaida haina seho bai isay mayek asi ning tambagi isay kauba isay mayek ki khumjin jaba lairik asida yawa isay mayek sing asigi manungdagi thoidok hendok na phazaraba isay amani haiduna jaduna Sheipal na Dr. Mayingbam Kamala Sairol Mana lising ani kunmathoi asi bizari Sheihek Sheireng Sheireng Sheipan Shemgat Lup na
Harau tayam bagaloy na ngasi ay paraba zungi sa isang tarani toy. Ising ani ko ni toy nong may sing numit asida. Mana asi ay ibigi mapamda lantok sari. Ay ibigi tunggi punsida tawlo-tawlo bagkuling magta may pagpapinabi sino amadi. Punsinong sangba oira sino hayduna yay papauzil pizedin. Kesi kita Secretary Sheipal, Dr. Atopang Kolzandra, President Sheipal. Aduga ikay kumnazari ba sige donor stage sa lingkad bilang na bagita magtanol na kausinzari mayang bang kamala loy na nga sige ikay kumnazari ba sige na koy amutang hanggan na lingkad bilang koy award si kusinabi gani so lama citizen. Loy na memento. Ay kogi kay kumna sa ribing sige donor na case award si bibigani. Dr. Mayang Bam Kamala. Sige award si donor na case award bibigani. Tagasari. Tagasari makasa tazara po yung sige award ki warol tambina bagita magda noluk na hanggang sari kangyambam ibeton debi imanang Sheipan Shemgat Lup Sheipan hai ba si matam phana kuire masigi aina sahidi ai ningsang ba thokte principal ojarami kari president ojarami president oina thabak pujarami aduga atopa lairi ani musu phongjagre masiga subla rini adu masida aina thoidopa ahenba hajeningai thirong lejade aina yamna thawai yauna pukhatcharamba kanone pukhatcharamba samsthan amane haiba tare yamna pamjana adu hawiksu ai masigi samsthan si oina isime ibeletri sahi kudingi larika mamam phongbagi collection toy soidana pi aidi Sheireng ahum haire ahum pini mari hai mari pini moina haiba Sheireng masing adum pi bane alu kumsi gisu gunitam isei asida aigi Sheireng khara hana pi gi bani adu yauna aigi lairta tulap phongjara bane adu ai thedokpa yam sangna hajera roi saida sum loisandra lage ayam pana kamjara Tagasari ma imana tinta po ini warol tambiramba duga makasa tarap po oina kogi nasigi award oibirabi Dr. Mayang Bam Kamala Serol Manapang Birabi kogi Khetrimayum Subadani na ini warol tambirabi dapat nalusar Leng birak liba kumnam po ahal tada ikok nonjari. Sheihek Sheireng Sheipan Shemgat Lup asam beda Sheipal. Asigumba Sheipal mana lan thokpagi thauram loinana lari phongbagi thauram masida lengsim biriba ikai khunajariba ngasigi chief guest ningoina panjarabada karam syam Honorable MLA Langthabal A. Sibu ikai khunaba utjari aduga asugma thauram masigi president gi phampham langda lengsin biriba ikai khunajariba Dr. Atopang Kolzandra President Sheipal Imphal busu ikai khunaba utjari
aduga guest of honor gi phambam langda lengsin biribi Dr. Khetrimayum Upadhyaksa Imphal Jila Parishad aduga Laisram Bobi Devi Upadhyaksa Imphal West Jila Parishad ku ikai khumna uchari loina na ngasigi asigumba thoram masida Sheipal gi Lifetime Achievement Award Kangbiribi Khomdran Bidu amasung Laimakubi Lifetime Achievement Award Kangbiribi Isema Kangleipak Ibeton ikai khumna uchari yamna nungaijai isemana sigumba mana asi pangbirakpasida pumingda nungaiba ma pokjai aduga ngasigi asigumba thauram masida mapung phan binanawidamakta lengbirakliba marumapang isilinaw pumnamak aduga print media gi kangu singna ngasigi thauram masi aikoigi YouTube daga thagatana malem singthungna sandokadawriba asimba media gi kangu su ikai khumna bu chari aingwanda ngasigi thauram masida khwaidagi nungaijaribadi MLA mantri mayam ama saitagi thabak thauramda yamna yawkhre aduga asimba thauram masida mana lanthopagi thauram kaya singda MLA singna mantri singna lakani on the way da leire haraga songlak lakhidaba mantri yamna yaw adu maina aikhoigi mamangda lakhidabadu vote su karakhidabasu yawre mingoina panjadraga su aikhoina yamna waraujakhiba yamna wana khorang na ngaikhiba madabu la abadi aikhoigi mana se pigadori bani haidana yam wana ngaikhiba aduga on the way da lambenda leire haga sungla hek lakhidaba niyoiba moina yamna thamoi sokhi akhoigi literature si saita gi thauram si yamna mirai birabra haina pumingda khanki adubu ngasidi adu mayam du dagi top pa ngasigi chief guest oibiriba mingwena panjarabda karam syam mamang su mantri wena lakre handang na MLA wena lakpani asuke matam nai bada ai hakti ngasigi chief guest kumna matam nai ba MLA gumba mantri gumba ama bhok thengadri suke matam nai matam sana lai aduna aikhoigi sarna chief guest oibini haradi ais matam chak chan lakani mayam puna ma in time da lao aikhoigi maitai pung chatnaba yaba nate maitai pung yadaba mini masigi mantri sidi MLA sidi maitai pung yadaba mini haidana aikhoigi pungingda phawalibase masi aikhoigi ngasigi honorable MLA sigi wakhalon magi tawthorakpa thabaktuna aikhoida utle aduna aikhoi khudimangna honorable MLA dagi magi wakhalon dagi magi thauna dagi aikhoi tamjaningai oiba yamna lei tamja hausi maitai pung satna gumsi in time matam chana aikhoi hausi haiba wakhalon si ai thamjaningi aduna ngasigi asingma thauram masida chief guest pu aihangna samarak hanna lisinglak hanna ai thagatpa phongdok chai masigi matang sida aigi pungningda yamna penjabadu aduragi amana ngasi Sheipal na aingonda sahi khudingi pidana lakpa anoba aikhoigi lari phongi ba sidagi khwaidagi phajai hena khanba isai amamam khangatlaga sahi khudingi mana amamam pidana lakpani mana si katpirakliba mayengbam kamala mahaksi hanubiga nate sahi aikhoigi angangi makhan mangonda kaningbagi kathokningbagi wakhalon ama chelibase masidani aina kamalabu asuke mate thagat charibase paisa si yamna lei ina yamna khule paisa yam paire harigasu yade aigi pukningi apamba aigi pukningi ningjaba kathokningbagi wakhalon adu leitragadi aina crorepati oiragasu yade paisa ipai paijadaba akoi all age home amsu akoi chalairiba adugumba kamlana manase magi mingda kathuk saribase ai mabu thagataba ngamde yamna thagatli
ꯑꯩꯈꯣꯏ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯤꯗ ꯑꯗꯨꯒ ꯑꯃꯅ ꯀꯃꯂꯥꯅ ꯑꯣꯜ ꯑꯦꯖꯦꯠ ꯍꯣꯝ ꯑꯃ ꯂꯤꯡꯈꯠꯄ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯣꯜ ꯑꯦꯖꯦꯠ ꯍꯣꯝꯁꯤ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯈꯠꯂꯛꯄꯁꯦ ꯃꯁꯤ ꯑꯩꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯁꯤ ꯃꯔꯝꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯕꯨ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯃꯤꯔꯥꯏꯔꯛꯇꯅ ꯄꯤꯖꯅꯤꯡꯗꯗꯅ ꯑꯣꯜ ꯑꯦꯖꯦꯠ ꯍꯣꯝꯗ ꯅꯝꯁꯤꯟꯕꯤꯕꯁꯦ ꯊꯧꯅꯥ ꯐꯕꯅꯤ ꯍꯥꯏꯗꯅ ꯑꯩ ꯍꯥꯏꯅꯤꯡꯗꯦ ꯑꯣꯜ ꯑꯦꯖꯦꯠ ꯍꯣꯝ ꯌꯥꯝꯅ ꯃꯁꯤꯡ ꯌꯥꯝꯃꯛꯄ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯖꯗꯕ ꯄꯣꯛꯏ ꯑꯣꯜ ꯑꯦꯖꯦꯠ ꯍꯣꯝꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯁꯤꯔꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗꯕ ꯃꯆꯥꯁꯤꯡ ꯌꯥꯝꯅ ꯌꯥꯎꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯃꯆꯥꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯀꯃꯂꯥꯒꯤ ꯊꯧꯅꯥ ꯑꯁꯤ ꯑꯩꯅ ꯀꯦꯁꯤ ꯒꯤꯇꯥꯒ ꯄꯨꯜꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯜ ꯑꯦꯖꯦꯠ ꯍꯣꯝ ꯑꯃ ꯆꯂꯥꯏꯔꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤ ꯇꯣꯏꯂꯦꯠ ꯑꯗꯒꯤ ꯕꯥꯠꯔꯨꯝ ꯀꯔꯤ ꯀꯔꯥꯒꯁꯤ ꯁꯥꯒꯠꯂꯤꯑꯅ ꯍꯥꯏꯕ ꯃꯌꯥꯝꯅꯁꯨ ꯈꯔ ꯗꯣꯅꯦꯠ ꯇꯧꯕꯤꯔꯒꯁꯨ ꯇꯧꯏ ꯑꯗꯣ ꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯛꯆꯩ ꯃꯥꯒꯤ ꯀꯠꯊꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯗ ꯑꯗꯨꯒ ꯑꯃꯅ ngasi aingwanda pibiriba manase aigui paisa yamba yamdaba aduda nattaba mana haibasidi manani mamangaida aikoina aigui sorphun mana amakhakta oibasu mana hawdorpagi matam sida pinaribani aduna mana sida paisa yamba yamdaba khak adu natte mana kaningbagi wakhalon aduga phangjariba aihakna paisa yamba yamde haibadu nattaba aigi izariba isai mayek asibu nungsibidana hairiba ladik asigi ningtam isai asidagi juri singna khanbiraga pibiriba asibusu juri singbusu aduga Sheipal gi kangu singbusu aihangna aingonda kumchi jahi tajabase yamna hairena taba natte magi daw haibaduni mana phangbaisisu daw de yamlei daw fatradi phangde satya litokidana aduna piwa supikna khajitang aingonda handak chahisi daw kharubra na khande ai isai da tarpase machisu aingonda yamna nungaijaba ma pokchei Sheipalna katpiriba mana singsida aingonda pibirpa sida pungningda harauba nungaiba adugumba loinamak pokchei makha chatharpadasu aikoi Sheipalda mana atei katpigadauba kari kara lei haina jai katpangamba oisanu hena pakthok chawtholpa oisanu aduga khanghanjaningba amana ngasigi aikoigi ningtam isai hairiba Sheireng gi aikoigi isai gi lairik ase paisa yamna Sheipal gi aikoigi association asida organization asida paisa yamna paijadanaga asigumba tharaba lairik ama puthokpasi aikoi mayamna khainajaraga puthokpa isam samna Sheireng iriba khudimangna lupa lising ani khainaraga aikoina lairiksi puthokjabani aduna matungda so akhodi khainaraga puthoi maramdi Sheipal gi paisa si leijadabani na aduna mayamda aikoigi saitagi chahi khudingi mamam lairiksi puthokjabani aduna Sheipalda mayamna aikoigi nungsibidana isai mayak pibirakpa aduga ngamasu ngamdrasu leirasu isai mayak pibira adi paisa pidaw yadena wasu wana paisa khaibir ena hairaga phongba ngamjariba asigi thauna se masibuso aina yamna puningda nungaijaba ama pokchei adun matam khudimmakta Sheipal se hena saukhatpa oisanu nungai yaifaba oisanu hena paisa marang kaiba oisanu haiba wafam se thamjaraga matang soida tensinga thagajari makhaja thajara poina ngasigi ikai khunajari bege sowona gi phamlangda lengsing biribi Laisong Bobby Devi Upadyaksa Impal West Zilla Parisat Nasigi Thorum Masiga Mari Lenaba Orol Kratambinaba Noluna Hankachai Ngasigi yamna chinglemlaba
ꯑꯏꯕꯁꯤꯡꯅ ꯁꯦꯝꯖꯗꯅ ꯑꯩꯈꯣꯏꯒꯤ ꯁꯩꯍꯦꯛ ꯁꯩꯔꯦꯡ ꯑꯃꯗꯤ ꯁꯩꯄꯥꯜ ꯑꯩꯈꯣꯏꯒꯤ ꯁꯦꯝꯒꯠꯄ ꯂꯨꯞ ꯍꯥꯏꯗꯅ ꯂꯩꯕꯤꯔꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯑꯁꯤꯅ ꯑꯦꯋꯥꯔꯗ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯇꯧꯕ ꯁꯦꯔꯦꯃꯣꯅꯤ ꯑꯁꯤꯒꯤ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯀꯔꯥꯝꯁꯥꯝ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯗꯣꯛꯇꯔ ꯑꯊꯣꯛꯄꯝ ꯀꯣꯜꯆꯟꯗ꯭ꯔ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯂꯕ ꯗꯣꯛꯇꯔꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯂꯤꯛ ꯏꯝꯐꯥꯜ ꯏꯁꯀꯤ ꯎꯄꯥꯙꯛꯁ ꯑꯣꯏꯕꯤꯔꯤꯕꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯈꯦꯇ꯭ꯔꯤ ꯇꯃꯥ ꯏꯝꯐꯥꯜ ꯏꯁ ꯎꯄꯥꯙꯛꯁꯕꯨꯁꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯑꯦꯋꯥꯔꯗ ꯐꯪꯕꯤꯔꯤꯕꯤ ꯑꯩꯒꯤ ꯏꯃꯥ ꯁꯛꯂꯕꯤ ꯏꯃꯥ ꯂꯣꯏꯅꯅ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯝꯃ ꯁꯛꯂꯕꯤ ꯏꯆꯦꯝꯃ ꯑꯅꯤꯃꯛꯀꯤ ꯃꯤꯡ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯌꯥꯝꯅ ꯈꯪꯕꯤꯔꯦ ꯑꯗꯨꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯏꯃꯥ ꯁꯛꯂꯕꯤ ꯂꯣꯏꯅꯅ ꯏꯆꯦꯝꯃ ꯁꯛꯂꯕꯤ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯕ ꯄꯨꯝꯅꯃꯛꯁꯤ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯩ ꯑꯗꯨꯒ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯏꯕꯒꯤ ꯂꯝꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯁꯤꯡꯂꯕ ꯂꯣꯏꯅꯅ ꯍꯩꯁꯤꯡꯂꯕꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗꯁꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯅꯣꯂꯨꯛꯅ ꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯤ ꯌꯥꯝ ꯏꯃꯤꯗꯤꯌꯦꯠꯂꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯏꯆꯦꯒꯤ ꯇꯥꯁꯤ ꯈꯪꯅꯕꯒꯤ ꯁꯤꯒꯨꯝꯕ ꯂꯤꯇꯔꯦꯆꯔꯒꯤ ꯂꯝꯗ ꯑꯩꯈꯣꯏꯗ ꯅꯤꯡꯁꯤꯡꯕ ꯉꯝꯗꯕ ꯂꯣꯏꯅꯅ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯄꯣꯛꯄ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯥꯎ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯐꯥꯔꯁ ꯇꯥꯏꯝ ꯑꯩꯒꯤ ꯂꯥꯏꯐꯇ ꯉꯁꯤꯁꯤ ꯐꯥꯔꯁ ꯇꯥꯏꯝꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯇꯥꯁꯤ ꯅꯍꯥꯟꯋꯥꯏ ꯊꯥꯏꯅ ꯑꯦꯋꯥꯔꯅꯦꯁ ꯀꯦꯝꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯁꯨꯝ ꯊꯦꯡꯅꯕꯗ ꯁꯨꯝ ꯈꯪꯅꯈꯤꯕ ꯌꯥꯝ ꯀ꯭ꯂꯣꯖ ꯑꯣꯏꯅꯕꯁꯨ ꯅꯠꯇꯦ ꯏꯃꯤꯗꯤꯌꯦꯠꯂꯤ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯎꯄꯥꯙꯛꯁ ꯑꯣꯏꯔꯦ ꯏꯅꯥꯎꯅ ꯑꯗꯨꯅ ꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯝꯇꯪ ꯌꯥꯎꯕꯤꯌꯨ ꯍꯥꯏ ꯑꯩꯅ ꯀꯔꯤꯅꯣ ꯍꯥꯏ ꯏꯁꯝ ꯁꯝꯅ ꯌꯥꯝ ꯂꯦꯡꯒ꯭ꯋꯦꯖ ꯏꯁꯝ ꯁꯝꯕꯤꯗ ꯑꯗ ꯁꯨꯃꯥꯏꯅ ꯑꯦꯋꯥꯔꯗ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯅꯤ ꯂꯥꯏꯔꯤꯛꯁꯨ ꯐꯣꯡꯗꯣꯏꯅꯤ ꯍꯥꯏ ꯑꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯗꯤ ꯐꯔꯦ ꯐꯔꯦ ꯁꯤꯗ ꯑꯗꯨꯝ ꯋꯥꯆꯞꯇ ꯑꯣꯏꯔꯁꯨ ꯊꯥꯕꯤꯔꯛꯑꯣ ꯕꯥꯇꯣꯟ ꯄꯤꯔꯛꯄ ꯂꯥꯛꯄ ꯉꯝꯗ꯭ꯔꯁꯨ ꯍꯥꯏꯅ ꯁꯨꯝꯅ ꯌꯥꯝꯅ ꯉꯔꯥꯡ ꯃꯊꯪ ꯅꯍꯥꯟꯁꯤꯃ ꯂꯝꯕꯤꯗ ꯕꯥꯇꯣꯟ ꯊꯤꯟꯕ ꯂꯥꯛꯑꯝꯃꯤ ꯂꯝꯕꯤꯗꯨ ꯁꯥꯡꯕꯅꯤꯅ ꯑꯩꯈꯣꯏꯗꯣ ꯇꯥꯟ ꯆꯠꯇ꯭ꯔꯁꯨ ꯅꯪ ꯋꯥꯅꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯩ ꯂꯧꯒꯦ ꯍꯥꯏ ꯇꯥꯟ ꯆꯥꯟꯅꯅ ꯏꯁꯣꯔꯅ ꯁꯤꯟꯕꯤꯗꯅ ꯕꯤꯁꯥꯜ ꯃꯄꯥꯗꯒꯤ ꯑꯩ ꯕꯥꯇꯣꯟꯁꯦ ꯑꯩ ꯏꯆꯦꯗꯒꯤ ꯍꯦꯟ ꯑꯣꯚꯔ ꯑꯩ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯑꯩ ꯂꯧꯁꯤꯟꯖꯕꯅꯤ ꯑꯩ ꯔꯤꯁꯤꯞ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯑꯩ ꯀꯩꯅꯣ ꯀꯂꯤꯛ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏ ꯈꯦꯇ꯭ꯔꯤ ꯇꯃꯥꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕꯗꯨꯗ ꯑꯗꯩ ꯃꯔꯨꯑꯣꯏꯅ ꯏꯁꯄꯤꯁꯦꯜꯂꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦꯃꯅ ꯍꯥꯏꯕꯤꯔꯝꯕ ꯑꯣꯅꯔꯦꯕꯜ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯃꯤꯠꯃꯦꯟ ꯂꯩꯕ ꯑꯗꯨꯒ ꯌꯥꯝꯅ ꯑꯦꯀꯥꯎꯟꯇꯦꯕꯜ ꯑꯣꯏꯕ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯣꯅꯔꯦꯕꯜ ꯇꯥꯃꯣ ꯀꯔꯥꯝ ꯁꯥꯝꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯁꯄꯤꯁꯦꯜꯂꯤ ꯃꯥ ꯌꯥꯎꯋꯦ ꯍꯥꯏꯕ ꯊꯃꯣꯏꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯌꯥꯝ ꯑꯦꯀꯥꯎꯟꯇꯦꯕꯜ ꯑꯣꯏꯕꯁꯦ ꯄꯥꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯤ ꯉꯁꯤꯁꯤ ꯑꯃꯒꯤ ꯑꯣꯏꯔꯁꯨ ꯍꯥꯏꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯃꯤꯠꯃꯦꯟ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯗ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤ ꯑꯣꯏꯅ ꯍꯤꯡꯕꯩ ꯀꯥꯟꯅꯗꯦ ꯍꯥꯏꯕꯒꯤ ꯐꯪꯁꯟ ꯃꯌꯥꯝ ꯂꯩ ꯑꯩꯒꯤꯁꯨ ꯆꯥꯎꯝꯕ ꯂꯨꯍꯣꯡꯕ ꯍꯧꯖꯤꯛꯁꯨ ꯂꯨꯍꯣꯡꯕ ꯃꯌꯥꯝ ꯄꯩ ꯂꯩ ꯑꯗꯨꯕꯨ ꯁꯦꯗꯨꯜꯁꯤ ꯏꯟꯊꯣꯛꯅꯔꯒ ꯆꯦꯜꯂꯛꯄꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯗꯩ ꯀꯩꯗꯩ ꯎꯕ ꯖꯥꯠ ꯅꯠꯇꯦꯅ ꯄꯨꯡꯁꯤꯡꯁꯤ ꯇꯥꯃꯣ ꯁꯣꯏꯗꯅ ꯌꯧꯔꯝꯃꯦ ꯍꯥꯏꯒ ꯇꯧꯔꯒ ꯍꯦꯛ ꯀꯨꯝꯊꯕꯒ ꯕ꯭ꯂꯦꯛ ꯕꯣꯛꯁꯁꯤ ꯎꯗꯦ ꯇꯥꯃꯣ ꯌꯧꯔꯦ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯏ ꯇꯥꯃꯣ ꯌꯧꯔꯦ ꯌꯧꯅꯕ ꯆꯦꯟꯖꯔꯛꯄꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯖꯩ ꯑꯗꯨꯕꯨ ꯃꯌꯥꯝ ꯈꯤꯖꯤꯛꯇꯪ ꯑꯩꯅ ꯗꯥꯏꯁꯇꯒ ꯂꯦꯡꯈꯠꯄꯗ ꯈꯤꯇꯪ ꯊꯦꯡꯈꯤꯕꯁꯤ ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯟꯅ ꯑꯩ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ ꯌꯥꯗꯗꯅ ꯈꯨꯡꯒꯪꯗꯒ ꯂꯩꯔꯦ ꯇꯥꯏꯃꯤꯡꯁꯦ ꯅꯪꯅꯕꯗꯤ ꯆꯦꯟꯖꯕ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯕ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯒꯁꯨ ꯚꯣꯠ ꯃꯌꯥꯅꯦ ꯕꯦꯝꯃ ꯉꯥꯏꯈꯣꯒ ꯍꯥꯏꯕꯗ ꯁꯦꯀꯦꯟ ꯑꯃ ꯍꯦꯛ ꯄꯜꯍꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯚꯣꯠ ꯐꯪꯉꯣꯏꯗꯣꯏꯅꯤꯗꯣ ꯑꯗꯨꯗꯗꯤ ꯌꯥꯝ ꯁꯦꯡꯅ ꯑꯩꯈꯣꯏꯁꯦ ꯃꯤꯅꯤꯠ ꯑꯃꯒ ꯍꯦꯛ ꯄꯟꯊꯕꯁꯦ ꯚꯣꯠ ꯃꯌꯥꯅ ꯇꯥꯃꯣ ꯍꯣꯏꯗꯤ ꯂꯣꯏꯊꯣꯛꯈ꯭ꯔꯕꯅꯤꯅ ꯈꯔ ꯁꯣꯔ ꯍꯣꯜꯂꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯁꯣꯔꯁꯨ ꯍꯣꯟꯗ꯭ꯔꯤꯕꯅꯤꯅ ꯃꯁꯤꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯖꯩꯑꯕ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯂꯤꯇꯔꯦꯆꯔꯒꯤ ꯂꯝꯗ ꯑꯩꯈꯣꯏꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯉꯝꯂꯕ ꯏꯃꯥ ꯁꯛꯂꯕꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦꯝꯃ ꯁꯛꯂꯕꯤ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯃꯌꯥꯝ ꯑꯃꯁꯨ ꯑꯩ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯌꯥꯝ ꯊꯥꯒꯠꯆꯅꯤꯡꯉꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯩꯃꯥꯏ ꯏꯟꯗꯤꯌꯥꯒꯤ ꯁꯤꯒꯨꯝꯂꯕ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠ ꯑꯃꯈꯛꯇ ꯑꯏꯕꯗꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯗꯒꯤ ꯃꯔꯨꯑꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡꯗ ꯀꯩꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯦꯂꯦꯟ ꯂꯩꯕ ꯂꯝ ꯈꯨꯗꯤꯡꯃꯛꯇ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯗ ꯀꯩꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ
thongna leirabi mayam ama ngasi phawda ahan oirabi aigi ima saklabisina iba ngasi phawda ima nang iba ngamibra na aina hange ngammi hai yengosi aikoina tamjeninga yam oiba asigumba mayam ase aina yam sangna haidra su mayamda thamoi nunggi oiba pot amaka aina phongdok janingi aikoina kaidau nungda ngammaroidaba ningsingbada thoktraba ningsing luraga aikoida nungnangba nungaitaba pohuragadaba ngamhaudraba pot amaka angamba side amada ingkhat pirakpa mayam nangamroidaba side amakhakdagi aikoina khara ngamjaba khara ingkhat jarakpa aikoina sugam ngamroidaba honorable tamu gi side tagi angamba khara ingkhat pirakpa adu oitardi malem gi phambak thakta leijaramba makhal mathel kayagi leirang leichu kaya tongan tongana satleba leisak leichu tongan ba mayam ase fugaina magi mafam chana sakai bungamgani haiba ajet pathajabadu malem sigi marakta poklubuna aisu imaleba sigi iramdam sigi mamom ama oirubuna masigi wakhalonje aigi thamoida leijei maram aduna ninghanabiginu aikoina bot karaba ai amukta thengnadri cheita na harakpodigi ai function ji yaujabuni ai yam sengna yam sincerely mai kari haini aigi thamoi nungge hatta chingoi bu potu myam dai amakpa amata leitana ai phongdok jabuni laibok phadana bot amuka karaba mayam marakta ai kitang yaujege mayam kaubiganu adum dingsing biyu adugane ngasi maksu ai yam nungaije yam arrangement tawbudi ngamjede angam bakhara adum mayam da presentation ai kha tawjaramge sengna haiduradi ikaijei matik chadabi mangini adubu arrangement ama tawbam changi matam khudingda mioi boina hinglabudi always planning am changi aige su planning tawi apikpa sen khara lakpasina aige apikpa little amount sina aige apikpa phungang duda garam haina use tawgo jagi se khoi planning always tawi maram aduna planning yaudaba punsi je matam khudingda khongbam chadana chonguba adumba khongban chonguba mioi du oigani haijaningi matam khudingda piklabasu apikpa pisasina aina planning tawjei aduna planning da yahodaba pot oibana aingonda mayamda haidokpa ikaijaba angamba kharadang mayamda mateng pangjage aduga chahi khudingi planning ama tawrokpa taragadi mayamgi mafamda aikhoisu yamna nungaina thamoisi sengna maka lamna phamba ngamjagani haina khanjei maroina aikhoigi khungangda leiriba haji gram panchayat ta thengnariba struggle asi mayamje honorable su yaubiri aikhoigi chahi mada numit yankhaiga marini thabak subada haji numit tarukni khatang pisa piraga numit nimphuni pani liabilities da thambiba maramna aikhoi yamna wai sengna haigani government fan thadok pidebadagi struggle tawi vote heng asida ngaisale aduga yengo pradhan dana 50% jilla dana 25% haidrosu mayam loi khangnara leirabu potneba sidai sida jilla is only name se aduga sahi mada only state finance khadang pradhan dana 13 finance 14 finance 15 finance commission state finance commission mari aikoina kanna strike tawraga adagi inspection team am khakta 15 finance commission da khara do ju pbu haina request tawbodigi all manipur gi pradhan singdagi 30% kaithoga aikoigi paliba aikoigi hauji aikoigi honorable colleague koi khetri tamaga koina panjarapo matam sida 15 finance commission gi 30% position kijekatang kha aikoina khaidoga aikoina lawbu ngami maram asina aikoi jilla singje tamo yaragadi tamo hidi honorable mla ni jilla parishad se amta di mayam khudong chaba lawraga warau binu ko mayam da senyam hapong gamjana ba amta request hoge kita de puthok piu hayeng assembly phambada di yawbi doini sidam kan doini ado yaragadi jilla je pradhan de kitang chauhan biu ba yarade aduga amuka mayam da sui mai ben sing da tamoi seng na maka lam na tawjening ba ikoi di mayam da hapjening ba ikoi di maka lam na thabak tawjeningi aisu aibase yamna pamba aduga piklingai degi aigi life history ijaba ngahang sangbada ahing na tumba yartaba khudingi hawala aigi life history iba lepsedaba nupi yum khani mayamgi marakta competition tawba natraga na lari phongbada yawba ngamjadraga so thamoi nungdadi apamba mayam punamakta matam khudingda aigi blessing ishorda nibagi adugumba prayer tawbagi khudong chabadu mayam punamakki oinai tawjaraga mayam punamaksi nada yektaba tekta kaidaba punsi nungsangba mind fresh oiraga henna iba ngambagi shakti do ishorda hamna biba oirasunu haidana mayamda amukanda ina khurumja Thagazari Laisang Bobby Devi Upadaksa in Palwes de la Parisi Nasiki Thora Nasika Marilena Yamna Manisumba Punikuan Tampirama
Makha Sathasara Poina Siki Kai Kunazariba Sikins Kipamlanda, Ningsibiriba Sir Sri Karamsyam Honorable MLA Langtawal SC, Tharumasiga Marinaba, Moral Kratambinaba, Maruna Kazera. Ngasige Sheipal na sinbiba award presentation ceremony aduga book release function na sige maya gi tangman na lengchin meri bai kai khunazarba agiyamba Dr. Atopam Khol Chandra President Sheipal aduga guest of honor oina lengchin meri ba Dr. Khetrimayum aduga ai chanupe laisram bobe aduga nongthomam santa loina na ngasigi awardee ani Dr. Mayengbam Kamala aduga ai ima khangemam ibeton devi aduga Manipur gi sangnai roba ati hiram sida aduga aibi Manipur gi thuido hindona saknai raba loina na koi mai bel sing saknai rabi aduga loina na media gi maruma pan punama kai khumno botsari koina yamna pikling ai dagi hona angang wari ngai gi matamda Manipur si sana lepak Manipur ni haibase yam toina hai halamal gi hangtak tagi adum karigino sana lepak Manipur koramidi na sum khalle ado wahang dugi paukhum pibasu sahi amakwa experience ki matungina tongan bihiram kayada thengnarakpa wakhalon mayam sidagi ima lepak Manipur se sana lepak Manipur ni habasdi aigi wakhalon nadi sama summena lawe maramdi ngasi aibi singna Manipur gi khunai gi namakta piriba contribution art and culture da lariba mayam sina piriba koi bu saktai ba mayam sanaroi singna piriba contribution adugi matakta isai iba aibi singna piriba contribution hiram kayada akoi magi oiba daita launaraga apikpa Manipur bu malayam da saktakpa ngame basti akoina khudimana yanaraba waphamni adubo CEO na contribution piraba sana lepak Manipur se sana lepak Manipur ohendabasti ranti ola akoina ohendabani simadi ai isana yajaba isana isabu chaijaba aduga singna ba kaya mangda tari balamdam amakak ne haibasti haiman bathol oina aina khalle ai chanbi bobina ngaki mamangda hairambado asengmane achummane ekhoida soiba sonba leidi sima khaktanga ai sama ranti tawba moina media da social media da function kaya da wa ngangi base Manipuri prajana aingonda thajaba thamibra thamdabra haibasi aingonda chowo hangama oe politician leader adi committed oiba darkale aina ngangba targadi madu sama aina thabuk to ontok kadabne ai sagi wani ko mi gi maramda ngangte aina ngangi ba khara do thabuk to ontok ta targadi peoples na koi da confidence lai roe aduna sana lepak Manipur oren ge haitardi ranti oi tawriba koi da thamoi sengba kathuk oi loina thabuk tawba aduga miyam gi ai thunaba khanba gi tangai fadaba amuk ke hena lai re maramdi lairiba mayam sigi contribution de maximum contribution lai politician contribute to de habadi natte ado itar so akoi society se sengdok na bo hona bati ranti wala akoi na choba daita ma adi lawgi tangai fadaba adi laire na khalle asai ima akoi gi wa ima ibeton khangema ibeton bi debi wa ngango haibadati yamna ngangam de very short
adu magi educational qualification mana society is the contribution pi ba mayam se khangba kanda khoi thamoi de sautok chaba fawe aduna sumba sing che khoi na encourage to ba recognize to bi ba pulling thawat kada bani si mana matum pi ba akhoi literature forum da ri site parisat ki kari kari da ayamba function yaw ba kanda maximum contribution je public na donate to ga pi ba oe yang suminga sai tak pi ba do sa tu gi natte ya ma mang da kok thu ga sak tak pi ba bana tawri ba du manipur gi myam da khangan ba sidagi na yam ba mamal kari le ri ke sumba thabak sing ge akhoi sarkar gi policy ma gi makha da adi satha ga da ne Ujung Manipur da senja tumja gi laina na bagi wari koi loi khangi senja tumja mutha chai tar di karam shamna honorable shamna any khongba chawna mutat pa ya ro he system amani policy shemaga policy sing do thabak oina onto kanda Manipur gi senja tumja mutat kada bane corruption root out to ge hai tar gade system amani policy ne mutat kada bane aduna simaga akhoi leader oiriba honorable CM nasu yam toina thambirabani na masim taga mutalaga de Manipur se songsoi choi dana sana leba oigani haibagi thajaba gi pungning da phawe aduna ranti wala gi ngang bade yam ki wa ma ngang urga dosa tagadra kendra gi chaktung pangoi dra praja ge awa ba tagadra khokadra na aduna ai bi sing sti yam thauna phana saireng oina ithokpe ai isai oina saktok pe ai Lila daga te akoi MLA minister sing sidha bada kanam tana appeal to buyate akoi yam ure aduna kashu akoi mind to ningai leite akoi maram da adi phana natraga fatana harupa kanda akoi na damna adi warau ningai leite adi samaj lairiba mayam se akoi gi mingsel ni aduna ai bi sing na yam thauna phana Tungi mirol gi damakta ibiramu lawiramu khabar da kagas da phonga iba ontong na pa ba da wakal law sing thokre aduna losal laga thambi ganu phongna adum naina ba ngamba oibiyo imi tha palaga ira jo khoi de kai waro jade kasu kai ba laite madugi nungi oiba rose to lawraga loire aduna yam nungai akoi site to biri sing sina Manipur bu sak tak pada choba daita ma adi lauri habesti akoi khuding mana khangi tawdo akoi na morally support tawdi yam wa le simati akoi masim ta ga phajana support tawraga di Manipur da masak naiba ai sum khanjaba da ina sum ujaba kanda lairik se pajaba wakalon thokba lairik mayam ama phong da na lai ai ma ki punsi da thengna bane aigi ipu duna iramba like do adi maiti me te iraga thama me ado akoina script do adi artan do ga phungal le sahi lising adi sa kya gi mamang de iramba like sindo aduna di hoji Manipur da lairik ka se phongna lerang wada wasi am lerang wane na ina khalle adi wakal loksing phajana lawba ya ba lairik kaya idana thamamaga phungbidana lerambane ana kanana phungbigani sarkarna mateng panga dum lai su mayam do phungbiraga di lairaga sti wakal loksingi horokamni iriba lairik kuding makta madugi magi message ama ade gyan piningai oiba masak mayam ama yaurungane aduna horai ban harol singda manglam satta khut thabirama ba ahlamal singi laire ngasi mak ibiri ba laik lai su sing se akoi laik sing ye pa se naina se ojeki chawkhalak gi matungina internet ki khurong jabu su phange adu yum da home library ngasi aingon na present tawri ba laik sing se sum site ki thorum yaw ba chacha banina macha mayam collect tor ga aina library ma seme akoi na ngak sang pa kanda dum par ga neina ba kanda yam interesting boy adu ba koi ma heta ibang amabra di ibang amdene sini ne aiba gi shorna pitol ko magun si karino hai taraga di khut thabang ammi sine
aduna mina singthaba singthanadaba nungsidaba pura tokhraga aigi ibam thobasida pongi de birama adum hayeng isa isu hangdak ta khangde adagi madubu nungsibiba adagi saitabu tasengna madugi nungi hando khangba thola kanda marai phong jene kai wa birunu agera pharoira ibu iradi amadi adum la adamni no phom khraji tham loina na ai nau Rakesh Naorem je yam nungsi aduma awa basu ta gre ke solid politics is dirty game and how I harmado am sumjani kai chukana da mi hat pa phu ba khanna ba saina ba ado aina saite nungsi de je adum mayam khangbiro ai Rakesh Naorem je krai da leri gen koi di ra mateng pangin aina matam du ai san pa tha dana khotna tawraga aduna koi gi saite kar sing je akoina adi yamna mamal leiba pot koina laura kanda madugi lamjaningai oiba potu lakaduri ne ano afam krasi thamjaba ko loina na bobi ji bisaz lau thon de angon de hore bir hena biram wa thuna ni ai bisaze adi yam pining edu ngasi ji bisa yam satpa numit oi ade aige rada andaki commerce system ga art system ga position holder je lakwa ada mahausa dagi angang afaba jing gen encourage tawna lak amamong gi mana pithuba lising yang khay masu ado ngasi je khar kau bu me doin thwe opong grasi thamjaba loina na ai puno pu khorum jari aduna ai di site tawbiri ba aibi khorjai ron singse ai manipur yamna nungsi bane na lawe maram di wakhandagi tholaktradi imalai pa ku nungsi bagi wakalon tholaktradi khotha ba ngamoy adugi wakalon do leiraga ne ba khut tharai je aduna prakriti gi phajagraba lamdam lai gi laipak lairai pak karamba matam da lairai pak oi ogada ge se akoi tunglam chattela mine am nungsi jexida phambiri ba halamal sing chei umpu manga hundra surba sing ge tunglam chatki khallurga mittagi pi tarangani ani nungsi jabani na adana hayemuki mapu kaisi haiba ngamba pona te gomadudi dharma artha shastra gi wari ni aikoi na poi ngai matam sida aina pamjari ba sinpamda something contribution khara tawbudo adana punsi popgi maiya le se masi akoi khangna baglo na ai wafun kraji thamjarga puno bukram jari puno buthag jari thank you paisaro lauthoroi Rakesh abirama ai paisayam handakti tai boi yang ngai ba yang ngai ko asana di lai dong khamjari Thagasari sir, Sri Karam Siam Honorable MLA Langthawal AC, Ekoi Guest of Honor Amadi Sibges na Langtho Omdragasu Yamna Buksel Sauna Ekoi Sheipal da Selgi Mateng Pangpiramba Hiningai Litina Thagas Pamuduk Sir. Thank you. Oh. Hay du hong wa mani ka sabi. Bogya, noi ani na king la mi be. Special se em yêu cho đấy. Thank you. Thagasari sir, Puningi Yamna Azaraba Warol Amadi Selgi Mateng Pangbiduna Matam Sana Lapiduna Koi program asi Yobiramba Hingai Litina Thagatwa Kondok Sari Makasat Hazara Boy Ngai Koi Kondram Bidu and Laima Kobi Lifetime Examen Award Asigi Donor Oibiriba Ikai Kumnazaraba Kondram Dorendrana Ikoi Tentapa Warol Kredan Tambinaba Nolo Nangatsari. ahan ba makada lamdam masibu kon bili bu punem je bagal na ngasi gi asugul ba tai seleng bi leng hin den le bili ba
ꯑꯩꯈꯣꯏꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯁꯨꯝꯂꯕ ꯊꯧꯔꯝ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯤꯕ ꯏꯆꯦ ꯏꯆꯜ ꯇꯥꯗ ꯑꯃꯗꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇ ꯄꯨꯅꯦꯝꯖꯔꯤ ꯉꯁꯤ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯈꯣꯝꯗꯥꯝ ꯕꯤꯗꯨ ꯑꯃꯁꯨꯡ ꯂꯩꯃꯈꯣꯝꯕꯤ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯄꯥ ꯑꯃꯁꯨꯡ ꯏꯃꯥꯅꯤ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯅ ꯑꯩꯍꯥꯛꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯨꯄꯤ 4 ꯅꯨꯄꯥ 4 ꯑꯣꯏ ꯑꯗꯨꯕꯨ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯏꯆꯥ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕꯁꯤꯅ ꯅꯨꯄꯤ 3 ꯅꯨꯄꯥ 3 ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯆꯥ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ 2 ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ 3 ꯅꯨꯄꯤ ꯑꯃꯇꯅꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯔꯝ ꯑꯁꯤꯗ ꯕꯥꯖꯤꯅ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯑꯁꯤ ꯕꯥꯖꯤ ꯀꯧꯏ ꯃꯇꯝ ꯑꯗꯨꯗ ꯕꯥꯖꯤ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯤ ꯑꯣꯏꯅꯕ ꯑꯃꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯥꯟꯅꯕꯒꯤ ꯑꯃꯁꯨꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯌꯥ ꯌꯥꯎꯔꯛꯄꯗ ꯕꯥꯖꯤ ꯑꯃꯁꯨꯡ ꯏꯃꯥꯅ ꯑꯩꯍꯥꯛꯄꯨ ꯌꯥꯝꯅ ꯊꯧꯒꯠꯄꯤ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯝ 1965ꯗ ꯀ꯭ꯂꯥꯁ 9 ꯇꯝꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ 1965ꯀꯤ ꯍꯪꯒꯔ ꯃꯥꯁꯇꯔꯁ ꯗꯦꯗꯒꯤ ꯑꯩꯍꯥꯛꯁꯦ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯁꯥꯇ꯭ꯔꯒꯤ ꯊꯧꯔꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯇ꯭ꯔꯥꯏꯛꯅꯆꯤꯡꯕꯗ ꯌꯥꯎꯕ ꯍꯧꯔꯛꯈꯤ ꯃꯗꯨꯗꯒꯤ ꯃꯊꯪ ꯌꯥꯎꯔꯛꯄꯗ ꯑꯩꯈꯣꯏ ꯕꯥꯖꯤ ꯏꯃꯥꯅ ꯁꯧꯒꯠꯄꯤꯗꯨꯅ ꯑꯩꯍꯥꯛꯁꯤ ꯃꯊꯪ ꯂꯥꯛꯄꯗꯒꯤ ꯁꯥꯇ꯭ꯔꯒꯤ ꯄꯨꯟꯁꯤꯗ ꯑꯩꯍꯥꯛꯁꯦ ꯃꯁꯨꯝ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯦꯝꯕꯔ ꯑꯃꯗꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯛꯄꯗꯒꯤ ꯑꯦꯝꯁꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯛꯏ ꯑꯦꯝꯁꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯇꯝ ꯑꯗꯨꯒꯤ ꯑꯒ꯭ꯔꯥꯎꯟ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟꯁ ꯃꯃꯥꯡꯗ ꯂꯩꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯕ꯭ꯂꯤꯛ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯏꯔꯤꯕ ꯖꯦꯝ ꯍꯣꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅꯕ ꯄꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏ ꯅꯈꯣꯏꯅ ꯂꯧꯖꯔꯒꯦꯁꯨ ꯑꯗꯨꯝ ꯂꯧ ꯍꯥꯏ ꯑꯩꯅ ꯍꯥꯏ ꯃꯇꯝ ꯑꯗꯨꯗ ꯄꯥꯕ꯭ꯂꯤꯛ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃꯁꯨꯡ ꯀꯜꯆꯔꯦꯜ ꯍꯣꯝ ꯂꯩꯕꯅ ꯃꯈꯣꯏ ꯑꯅꯤꯗꯨꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯩꯕꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯐꯖꯔꯣꯏ ꯑꯗꯨꯅ ꯂꯧꯖꯔꯣꯏ ꯍꯥꯏ ꯃꯗꯨꯒ ꯂꯣꯏꯅꯅ ꯃꯇꯝ ꯑꯗꯨꯒꯤ ꯑꯦꯗꯨꯀꯦꯁꯟ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯝꯕ ꯑꯃꯁꯨꯡ ꯁ꯭ꯄꯣꯔꯠꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯝꯕ ꯑꯣꯖꯥ ꯃꯣꯗꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯑꯜꯃꯤꯔꯥ ꯀꯌꯥ ꯄꯤꯔꯒ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤꯗꯃꯛꯇ ꯄꯤꯔꯤ ꯑꯁꯨꯝꯅ ꯑꯦꯝꯁꯨꯒꯤ ꯃꯊꯪ ꯂꯥꯛꯄꯅ ꯑꯦꯝꯁꯨꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯌꯥ ꯇꯧꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯅꯃꯥꯗ ꯑꯩꯗꯤ ꯑꯦꯝꯁꯨꯒꯤ ꯁꯨꯝ ꯃꯈꯣꯏꯁꯤ ꯌꯥꯔꯤꯈꯩ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯚꯂꯟꯇꯤꯌꯔ ꯀꯌꯥꯒ ꯂꯣꯏꯅꯅ ꯁꯨꯝ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡꯗ ꯌꯨꯝ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ kaya ꯕꯁ kaya MSRTCꯒꯤ ꯒꯥꯔꯤ kaya ꯃꯩ ꯊꯥꯏꯌꯦꯕ ꯃꯗꯨ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯊꯥꯖꯕꯗꯤ ꯅꯠꯇꯦ ꯑꯩꯍꯥꯛꯅ ꯈꯕꯔꯗ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯂꯟ MSRTC ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕꯁꯅꯤ ꯑꯩꯈꯣꯏꯅ ꯇꯥꯟꯖꯔꯒ ꯄꯣꯔꯛꯄ ꯕꯁꯇꯨ ꯃꯩ ꯊꯥꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯅ ꯈꯕꯔꯗ ꯍꯥꯞꯄꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯈꯔ ꯂꯦꯞꯈꯤ ꯃꯗꯨꯗꯒꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯑꯁꯨꯝ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯁꯦ ꯚꯂꯟꯇꯤꯌꯔ ꯀꯌꯥꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯑꯩꯍꯥꯛꯁꯤ ꯇꯥꯟꯅꯔꯒ ꯐꯥꯒꯦ ꯇꯧꯕꯗ ꯑꯩꯈꯣꯏ ꯚꯂꯟꯇꯤꯌꯔ ꯃꯌꯥꯝꯅ ꯀꯣꯏꯁꯤꯜꯂꯒ ꯑꯩꯍꯥꯛꯁꯨ ꯀꯜꯂꯤ ꯑꯃꯗꯤ ꯀꯔꯤꯝꯇ ꯁꯣꯛꯄ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯁꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯐꯨꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯑꯩꯍꯥꯛꯁꯤ ꯃꯌꯥꯝꯗꯨꯅ ꯄꯨꯂꯤꯁꯅ ꯊꯥꯗꯣꯛꯑꯒ ꯑꯗꯨꯝ ꯂꯥꯛꯏ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯔꯝ ꯀꯌꯥ ꯂꯥꯛꯄꯗꯒꯤ ꯁꯥꯇ꯭ꯔꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ employee amadi college sharuk lae college gi sharuk lakpada college gi irang kya lei matam maduda leihiba akhogi leihiraba akhogi ikai khumnarba eng koireng na chief minister oi aduga matam madugi akhogi uri boki akhogi oja kainona education minister oba matamda akan mai strike ama tawbadigi akhoina hojik leiba news secretary manungda khoi myam changaga law khongna tawba matamda makoina koisilaga ꯑꯩꯈꯣꯏꯁꯤ ꯐꯥꯔꯤ ꯑꯩꯅ ꯍꯥꯏ ꯃꯌꯥꯝꯗ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯇꯧꯗꯕꯅ ꯑꯩꯈꯣꯏꯕꯨ ꯐꯥꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯗꯨꯅ ꯆꯦꯟꯒꯅꯨ ꯍꯥꯏ ꯃꯌꯥꯝꯁꯤꯅ ꯆꯦꯟꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯁꯤ ꯐꯥꯔꯤ ꯅꯨꯃꯤꯠ 12ꯅꯤ ꯖꯦꯜꯗ ꯊꯝꯃꯦ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯦꯝꯁꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯕ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯇꯥꯆꯧ ꯀꯧꯏ ꯑꯣꯖꯥ ꯑꯆꯧꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯦ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯕꯣꯏꯀꯣꯠ ꯇꯧꯒꯅꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯎꯄꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏ ꯊꯥꯗꯣꯛꯑꯦ ꯃꯗꯨꯅ ꯃꯊꯪ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ employee matam da ai 1979 gi June gi tang 23 da ahan bo in government MB college sangi matam nu da akhogi government gi di oidi private matam nu sang matam da adudagi di akhogi irang college gi strike na singba khogi oja sing da toro marang kai de hengalu haibagi strike ta khogi picketing ta wale sajiwal jin di changdana thamma kaya yauri asum kaya sina hojik phawada adagi la sanabana aina 1982 gi megi tang tam banda all Manipur sepak takraw din khaki Manipur da masi ning khapagal noina na India da su shema ihan lamba India gi body da all Manipur sepak takraw association na am body ni masi ga loina na
ꯑꯩꯈꯣꯏꯅ ꯆꯍꯤ ꯀꯌꯥ ꯍꯣꯏ ꯑꯍꯥꯟꯕ ꯅꯦꯁꯅꯦꯜꯁꯤ ꯅꯠꯇꯅ ꯊꯪꯅꯕ ꯅꯦꯁꯅꯦꯜ ꯀꯌꯥꯗ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯆꯦꯝꯄꯤꯌꯟ ꯑꯣꯏ ꯃꯁꯨꯃꯥꯏꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯒꯦꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯧꯈꯤꯕ 1998ꯀꯤ ꯅꯦꯁꯅꯦꯜ ꯒꯦꯝꯗ ꯑꯩꯈꯣꯏꯅ ꯄꯣꯏꯟ 90 ꯐꯪꯗꯨꯅ ꯃꯅꯤꯄꯨꯔ ꯇꯤꯝꯅ ꯑꯣꯚꯔꯑꯣꯜ ꯇꯤꯝ ꯆꯦꯝꯄꯤꯌꯟ ꯑꯣꯏꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯁꯦꯄꯥꯛ ꯇꯥꯀꯨꯅ ꯄꯣꯏꯟ 90 ꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛꯀꯤꯗꯃꯛꯇ BCFꯅꯆꯤꯡꯕ ꯆꯠꯈꯤꯕꯗꯒꯤ ꯈꯔ ꯍꯟꯊꯔꯛꯑꯒꯁꯨ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯃꯩꯇꯩ ꯉꯥꯛꯇꯅ ꯐꯥꯏꯅꯦꯜ ꯁꯥꯟꯅꯔꯛꯑꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯅꯤꯄꯨꯔꯅꯁꯨ ꯁꯦꯀꯦꯟ ꯇꯥꯕ ꯌꯥꯎꯔꯦ ꯃꯣꯏꯅꯁꯨ ꯂꯧꯈꯤꯕ ꯁꯨꯃꯥꯏꯅ ꯂꯥꯛꯄꯅ ꯑꯩꯈꯣꯏ ꯁꯥꯟꯅꯕꯒꯤ ꯄꯨꯟꯁꯤꯁꯤ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯖꯔꯤꯕ ꯑꯩꯅ ꯃꯃꯥꯡꯒꯤ ꯆꯍꯤ ꯉꯜꯂꯤꯉꯩ ꯃꯇꯝ 2000 ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯍꯥꯛ ꯈꯕꯔ ꯀꯌꯥꯗ ꯑꯃꯁꯨꯡ ꯍꯨꯌꯦꯟ ꯂꯝꯄꯥꯎ ꯁꯤꯃꯥꯟꯇ ꯄꯇꯤꯀꯥꯕꯥ ꯈꯣꯜꯂꯥꯎ ꯑꯗꯒꯤ ꯏꯆꯦꯜꯅꯆꯤꯡꯕꯗ ꯑꯩꯍꯥꯛ ꯑꯥꯔꯇꯤꯀꯜ ꯀꯌꯥ ꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯔꯥꯔꯖꯤ ꯗꯦꯁꯥꯏ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕ ꯃꯍꯥꯛꯅ ꯃꯤ ꯆꯅꯤꯈꯛ ꯂꯩꯕꯅ ꯂꯣꯟꯅ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯁꯤꯕꯨ ꯑꯥꯏ ꯁꯦꯗꯨꯜ ꯑꯃ ꯆꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏ ꯑꯩꯅ ꯏ ꯈꯕꯔꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯣꯟ ꯉꯥꯡꯉꯤꯕ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯂꯣꯟ ꯉꯥꯡꯉꯤꯕ ꯂꯣꯟꯁꯦ ꯃꯤ ꯆꯅꯤ ꯈꯛꯇ ꯅꯠꯇꯦ ꯂꯥꯛ ꯀꯌꯥꯒꯤ ꯈꯨꯗꯤꯡꯗ ꯂꯩ ꯃꯐꯝ ꯑꯩꯅ ꯍꯥꯏ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯄꯤꯕꯗꯒꯤ ꯃꯈꯣꯏ ꯍꯜꯂꯒ ꯃꯗꯨꯗꯒꯤ ꯂꯣꯟ ꯑꯁꯤ ꯈꯔ ꯍꯥꯞꯀꯠꯄꯤꯈꯤꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯈꯣꯏꯅ ꯍꯥꯏꯕꯗꯤ ꯃꯤ ꯆꯅꯤꯈꯛ ꯀꯥꯏ ꯍꯥꯏꯕ ꯌꯥꯎꯋꯦ ꯑꯁꯨꯝꯕ ꯀꯌꯥꯗꯒꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯂꯣꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯆꯠꯊꯔꯛꯄ ꯇꯧꯔꯛꯄ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯖꯅꯤꯡꯕꯅ ꯑꯩꯒꯤ ꯗꯣꯔꯦꯟ ꯃꯤꯇꯩ ꯀꯧꯔꯝꯃꯤ M2ꯒꯤ ꯃꯇꯝꯗ ꯑꯩ ꯐꯥꯕꯒꯤ ꯃꯍꯨꯠꯇ ꯑꯣꯂꯦꯟ ꯃꯤꯇꯩ ꯑꯣꯏꯅ ꯐꯥꯕꯤ ꯈꯕꯔꯗ ꯍꯥꯞꯄꯦ ꯗꯣꯔꯦꯟ ꯃꯤꯇꯩ ꯃꯇꯝꯗꯨꯗꯤ ꯃꯥꯅ ꯍꯥꯏ ꯗꯣꯔꯦꯟ ꯅꯉꯣꯟꯗ ꯃꯥꯒ ꯑꯩꯒ ꯇꯝꯃꯤꯟꯅꯩ ꯔꯥꯝꯄꯥꯟ ꯃꯥꯅ ꯐꯣꯟ ꯇꯧꯔ ꯍꯥꯏ ꯅꯪ ꯐꯥꯕꯒꯤ ꯃꯍꯨꯠꯇ ꯑꯩ ꯑꯣꯏꯅ ꯐꯥꯕꯤꯔꯦ ꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯁꯨ ꯁꯦꯄꯥꯛ ꯇꯥꯀ꯭ꯔꯣ ꯑꯩ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯖꯔꯤ ꯑꯗꯨꯒ ꯃꯊꯪ ꯑꯩꯈꯣꯏ ꯇꯣꯔꯅꯥꯃꯦꯟ ꯀꯌꯥ ꯇꯧꯏ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯅꯤꯖꯕꯒ ꯂꯣꯏꯅ ꯑꯩꯅ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ Thagachari Khomdram Dorendra Nasigi Khomdram Bidhu and Laimakobi Lifetime Achievement Award Asibusu Donor Dobibana Puningi Warol Karatambirampa Makasata Zerapoina Kai Khomdazeribi Nasigi Gas of Honorary Pumpamlanda Langsin Biribi Dr. Khetrimayum Subadani Par Isla Paris Nasigi Thoromasi Mari Lena Bawal Tambina Banonsari Ngasigi Sheipal gi award presentation ceremony amasung Lairik Fong bagi thoramasigi Ekogi irakta langsin biramba Kaikumnazari Honorable MLA Langkabal AC Ikok non Ekai Kumnabu Jari Aduga ngasigi thoramasibu preside tawbiriba Sheipal gi President Venesuela Pubiriba Kai Kumnazariba Doctor Atokpam Kolchandra Aduga Ikoigi Jila Parishad Kalik Member Modibi Honorable Upadaksha Mingoina Hangatcharabada Srimati Laisram Bobi Devi Aduga Ngasigi Sigumba Function Sida Award Pangbikraba Kai Kumnazariba Madam Ani Aduga award singer sibu donor tawbiriba Kai kumnazariba sing loina na mangdalang sinbiriba tongan ba Manipur gi ai ba madi ai bising aduga atopa invited sing langsin biriba print amadi electronic media gi sinaw pumnamak aina lecture ba mafam asidagi kokno nei kai kumnabu chari aikhoi matamsu adum thengzilak ba haitare yam sangna su thamjaroi ngasi si numit yam phabagi deva karma mayam amasu leinabagi dugumba luhong ba kai doba mayam magi mafam mayam su thambiki baduni yam nungai ngasi se aikoi smaina Sheihek Sheireng Sheipan Shemgat Lup aduga aikoi Sheipal haina mingthon ba sigumba lup asina tongan ba isai gi lamda lairik oina sei mek sing lairik oina ikoi ibidana ngasigi thorom masiga mari lenna fongbi ba duga award mayam ama
kusinnabagi thoram pangthokpasida ekhoigi tasengna khungangda koi pokjaba ama oina ekhoigi khungang adugi chawkhatnanaba kachiktang tawjaba matamda ekhoigi thamoida fawbase Manipur se ayiba amadi ayibi leramdragadi Manipur gi hauji hauji leiriba ekhoigi chawkhalakpagi mami se taramoi haina engonda fawi haukiba amadi tunglam satki adugumba Manipur gi itihas ki tangkak kaya sing adu ekhoigi ayiba amadi ayibi singna kolom faidana yamna ningthijana iraga lairik oina thamambaduna ngasidi ekoi maduna ekhoigi adugumlaba pukai amamam oiraga ngasigi tungi mirol kayagi adugumba tamjanaba amadi nainanabagi machak kaya amasu oi ayibi singi larikna ayibi singi kolongi adugumlaba khongchat aduna ngasigi Manipur gi apunbagi saktam kanbada Manipur gi mang khagadoriba ekhoigi itihas ki adugumba tangkak kaya amabu kanjananabagi aduga Manipur gi adugumlaba thaina ipai pusingna ningthau palingai matamda tauramba ekhoigi chatna kanglon ekhoigi leiramba ekhoigi culture ekhoigi adugumlaba rajniti gi samaj bat ki amadi arthaniti gi adugumlaba wakalol kaya busu ayibi singaduna marik chumna fajana ekoi iraga thambirambado maduna ngasigi itihas se ekoi makha tana puthanabagi damakta achouba machak amasu oiribani haina ekoi phawi ekoi haukiba chahi kayagi mamangda kanglagi nongpok thangbada nongpok thong haidana ekoi thong amakak lerami haiba aribagi ekoi photo oina ui photo dugi manakta kanglagi nongpok thong ase ariba thong aduna hangaga madi chatlaga lerami haidana ngasigi mirol achna madu bachana iraga thambirambagi damakta ngasigi sarkar sigi matamda kanglagi mamang thangba nongpok thong hangiba se ayiba singna iraga ayiba singna madugi machak mayam singadu ningthina thambiramdragadi masigi potche ekoi haujikki mirol sidaida miyamda utpangamamoi haina ai ngasigi thora masiga mari lena ithamjake aduga tasengna ekoi ayiba singda yam tamjaningai oiba ekoi amana aidi MA tamme aidi doctorate fange aidi scholar ni aidi aduni hairagasu ayiba amada chenba magi ama tonganba magi quality koi namthak tawdaba kalak mi hodaba aduga ekoi fattaba ngangdaba aduga afaba sajanadaba aduga loinana ekoi mibu tathidaba sigumba ekoi gul spam singse aina ayiba singa ngang thorakpa ayiba singa taw thorakpa ayiba singa ulakpa adugumba makhoigi ekoi lamchat chajat ma'am singchidagi ekoina ekoigi thengnei besimba ma'am singche mingonda ekoigi nam thak tawdaba kalak mi howdaba phattaba ngangdaba afaba sajanadaba haibadi masasi phatti phattaba aduga mase afaba sabagumba ayama ma leidana samajda masi ayiba singdagi de ekoina ujadab aduga ekoi mibu yamata thi tawoina mibu kaisu leitana khanba mibu handana khanbase masi masu ayiba singchidagi ekoina uba phangjakidaba sigumba ekhoigi tongan ba gul kaya mana leitengba ayibi singase ekoina matam punamakki oina Manipurda ngasi ekoigi marakta lengsin beriba ekoigi madam anina ekoi tongan ba profession amamamda tongan ba isagi dugumba daita amamam lawruragasu ngahak sangbada ngahak pothabada ekoi tongan ba sinfam mama oina ayibi amamam oibibase masigidamaktasu ekoi nupi ama oina ai amukkana ngasigi awardee ani sigidamak miyamdagi ahuba kuba amtang ai nijare ekoi nupi singna irakpa mayekka nupa singna iba mayekka swai sidaida ekoi adumak ekoi samasigi haurakpadagi hauna ekoi nupa nupi anigi wakhalda phaurakpa ithil singse ayiba nupi amadi
ꯑꯏꯕ ꯅꯨꯄꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯗ ꯑꯗꯨꯝ ꯃꯃꯤ ꯇꯥꯏ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯏꯕꯤ ꯅꯨꯄꯤꯅ ꯏꯔꯛꯄꯒ ꯑꯏꯕ ꯅꯨꯄꯥꯅ ꯏꯕꯒ ꯑꯅꯤꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯀꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯀꯤ ꯔꯦꯛꯁꯤꯡꯗ ꯑꯩꯈꯣꯏꯅ ꯊꯝꯕꯗ ꯑꯩ ꯀꯝꯄꯤꯇꯤꯁꯟ ꯇꯧꯋꯦ ꯑꯏꯕ ꯅꯨꯄꯥ ꯑꯃꯒꯤꯒ ꯑꯏꯕ ꯅꯨꯄꯤ ꯑꯃꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ ꯐꯥꯛꯇꯣꯛꯑꯒ ꯑꯗꯨꯝ ꯄꯥꯕ ꯍꯧꯕꯁꯤꯗ ꯑꯗꯨꯋꯥꯏꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯥꯏꯗꯤꯌꯥꯁ ꯃꯌꯥꯝ ꯚ꯭ꯌꯨꯁ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯃꯥꯖꯇꯩꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯝꯕꯁꯤꯡꯁꯨ ꯑꯗꯨꯝ ꯎꯏꯌꯦ ꯑꯗꯨꯅ ꯁꯃꯥꯖꯇꯩꯗ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯇꯨꯅ ꯃꯩꯍꯧꯔꯣꯟꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯕ ꯌꯥꯗꯕ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯄꯨꯟꯅ ꯁꯃꯥꯖꯇ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯁꯃꯥꯖꯁꯤ ꯃꯥꯡꯂꯣꯝꯗ ꯂꯥꯛꯀꯗꯧꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯇꯠꯇꯅ ꯆꯤꯟꯗ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏ ꯑꯏꯕꯤꯁꯦ ꯅꯨꯄꯥꯗꯒꯤ ꯇꯥꯗꯅ ꯅꯨꯄꯤꯁꯤꯡꯁꯤꯁꯨ ꯑꯏꯕꯤ ꯊꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯅꯨꯄꯤꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯑꯏꯕꯤꯁꯦ ꯊꯣꯛꯄ ꯗꯔꯀꯥꯔ ꯂꯩꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯒꯤ ꯆꯤꯡꯂꯩꯄꯥꯛ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯍꯦꯛ ꯐꯥꯎꯕꯁꯦ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝ ꯄꯨꯝꯅꯃꯛꯁꯤ ꯑꯏꯕꯤꯅ ꯁꯣꯏꯗꯅ ꯆꯠꯂꯝꯃꯒꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯃꯅꯨꯡ ꯍꯟꯖꯟꯕ ꯖꯒꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯁꯤꯡ ꯑꯁꯤꯅ ꯊꯦꯡꯅꯔꯛꯄ ꯈꯔꯒꯤ ꯃꯃꯤ ꯁꯣꯏꯗꯅ ꯇꯥꯔꯝꯃꯒꯅꯤ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯐꯥꯎꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯎꯕꯁꯤ ꯃꯃꯤꯡꯗ ꯊꯣꯟꯕ ꯂꯥꯏꯔꯤꯛꯀꯤ ꯃꯃꯤꯡꯁꯤꯒ ꯃꯃꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕꯁꯤꯡꯁꯤga ꯑꯃꯨꯛ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯕꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯦꯡꯅꯩ ꯑꯩꯈꯣꯏ ꯃꯃꯤꯡꯗ ꯐꯣꯡꯗꯣꯛꯏꯕꯁꯦ ꯃꯅꯨꯡꯗꯅ ꯃꯃꯤꯡꯁꯤꯒ ꯑꯃꯠꯇ ꯆꯥꯟꯅꯗꯕꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯇ ꯊꯦꯡꯅꯩ ꯑꯗꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅ ꯃꯤꯟ ꯇꯧꯕꯅꯣ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯃꯗꯨ ꯍꯌꯦꯡ ꯅꯩꯅꯕꯒꯨꯝꯕꯗꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯇꯥꯕ ꯐꯪꯅꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯀꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝ ꯍꯣꯏꯒꯤ ꯃꯌꯥꯝꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯔꯤꯂꯤꯖ ꯇꯧꯕ ꯈꯣꯠꯄ ꯀꯩꯗꯧꯕꯁꯤ ꯌꯥꯎꯖꯕ ꯐꯪꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯑꯩꯈꯣই ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯖꯒꯦ ꯑꯗꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯕꯣꯕꯤꯒ ꯑꯩꯈꯣꯏꯅꯤ ꯑꯉꯝꯕ ꯈꯔ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯔꯝꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯁꯩꯄꯥꯜ ꯃꯇꯝ ꯁꯥꯡꯅ ꯑꯏꯕꯤꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯊꯝꯕꯤꯔꯝꯕ ꯌꯥꯕ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛꯀꯤ ꯐꯣꯝꯗ ꯑꯩꯈꯣꯏ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯑꯩꯒꯤ ꯉꯥꯡꯖꯔꯤꯕ ꯈꯔꯁꯤ ꯇꯦꯟꯁꯤꯟꯖꯒꯦ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ थागतजरी इकाई खुंदजरीबी डॉक्टर खेत्रीतमाव अध्यक्ष इम्फाल ईस्ट जिला परिषद की थोरम मरी लेना वरोल मरीजुमने थम्बिरमगीदमा की थोरम लोइसिजरपग लोइनने अखोई प्रिसाइड तौबिरिबा इकाई खुंदजरीबा ओजा डॉक्टर अथोपम खोलचंद्र प्रेसिडेंट शेपाल अखोई प्रेसिडेंशियल स्पीच थम्बिरमगीदमा नोलुना हंगजर लेंसिनबिरिबा मयाम पुनमकपु लुकना खुरुमजरी थोरम लोइसिलक्पा हाइबसिमक्तबु मयाम पथानिंबा मतमनि अयम सांग मतम लौजरोय अहनबदा ngasiगी chief guest oibiduna लेंसिनबिरंबा अदुगा कोई शेपाल गिदमक्ता यामना मतेंग अमा पिबिरंबा kai kumnajariba honorable MLA chief guest oibiramba karam syam doloinana ngasigi guest of honor oina lingsin biriga sing Dr. Khetrimayum Subadani Bobby doloinana Dr. Amaitem Santa Singh asi Dr. Santa di lingsin bidre sumaina ngasigi thorom masida mapung oiba thorom asigi daista lengsin biriba sing yang pernah mampu aina
ꯑꯩꯈꯣꯏ ꯁꯩꯄꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯃꯃꯝꯇ ꯑꯣꯏꯅ ꯁꯤꯡꯊꯥꯕ ꯌꯥꯔꯕ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯁꯩꯄꯥꯜ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯂꯨꯞ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯄꯥꯝꯖꯕ ꯂꯨꯞ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯃꯌꯥꯝ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯏꯁꯩ ꯄꯥꯝꯖꯕ ꯗ꯭ꯔꯃꯥ ꯄꯥꯝꯖꯕ ꯑꯗꯩ ꯁꯥꯟꯅꯕ ꯄꯥꯝꯖꯕ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯄꯥꯝꯖꯕ ꯃꯌꯥꯝ ꯑꯁꯤ ꯍꯤꯡꯍꯟꯅꯤꯡꯕꯒꯤ ꯑꯗꯨꯒ ꯃꯁꯤꯕꯨ ꯌꯣꯛꯈꯠꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯂꯩꯅꯩ ꯑꯗꯨꯅ ꯏꯁꯩ ꯃꯌꯦꯛ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯥꯏ ꯃꯥꯡꯗꯁꯨ ꯂꯦꯡꯁꯤꯟꯕꯤꯈꯤꯕ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯏꯁꯩ ꯃꯌꯦꯛ ꯏꯕ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥꯗꯨ ꯐꯣꯡꯗꯣꯛꯄꯤꯈ꯭रे ꯑꯩꯅ ꯑꯃꯨꯛ ꯍꯟꯖꯤꯟꯖꯔꯔꯣꯏ ꯑꯩꯅ ꯊꯝꯖꯅꯤꯡꯂꯤꯕꯗꯤ ꯑꯗꯨꯒꯨꯝꯂꯕ ꯃꯔꯨꯑꯣꯏꯕ ꯀꯌꯥ ꯑꯗꯨ ꯌꯣꯛꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣই ꯁꯩꯄꯥꯜ ꯑꯁꯤ ꯂꯩꯖꯕꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯉꯁꯤꯃꯛꯀꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯏꯁꯩ ꯍꯥꯏꯕꯁꯤꯅ ꯃꯔꯨꯑꯣꯏꯕ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯀꯌꯥ ꯑꯗꯨ ꯈꯟꯖꯔꯒ ꯃꯁꯤꯕꯨ ꯃꯥꯌꯣꯟ ꯆꯨꯝꯅ ꯆꯠꯄ ꯉꯝꯅꯅꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯆꯨꯝꯅ ꯊꯧꯅꯥ ꯂꯩꯅ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯏꯁꯩ ꯃꯌꯦꯛ ꯏꯕꯁꯤꯗ ꯄꯥꯝꯖꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯪꯕꯗ ꯅꯨꯡꯉꯥꯏꯅꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯕꯨ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯧꯅꯥ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯩꯄꯥꯜ ꯑꯁꯤ ꯍꯤꯡꯍꯟꯖꯕꯅꯤ ꯍꯤꯡꯅꯅꯕ ꯍꯣꯠꯅꯖꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯈꯥ ꯄꯣꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯇꯧꯖꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯤ ꯃꯄꯨꯡ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯁꯩꯕꯨ ꯄꯥꯝꯖꯕꯁꯤꯡ ꯄꯨꯝꯅꯃꯛ ꯑꯗꯩ ꯏꯁꯩ ꯏꯕ ꯄꯥꯝꯖꯕꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯍꯥꯞꯄ ꯑꯗꯩ ꯃꯈꯣꯏꯕꯨ ꯂꯝꯕꯤ ꯆꯨꯝꯅ ꯆꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯕ ꯃꯗꯨꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯊꯝꯖꯒꯦ ꯃꯁꯤꯗ ꯑꯃꯨꯛꯀ ꯑꯩꯅ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯏꯕꯁꯤꯡ ꯅꯠꯇ꯭ꯔꯒꯁꯨ ꯏꯁꯩ ꯏꯔꯤꯕꯁꯤꯡ ꯏꯁꯩ ꯁꯛꯄꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯨ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣই ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯕ ꯑꯣꯖꯥꯅ ꯉꯁꯥꯏꯁꯨ ꯊꯝꯕꯤꯈꯤꯕ ꯋꯥꯐꯝ ꯁꯨꯃꯥꯏꯅ ꯊꯣꯛꯄꯤꯔꯛꯇꯅ ꯏꯁꯩ ꯍꯥꯏꯕꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯀꯌꯥꯕꯨ ꯈꯪꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔ ꯑꯣꯏꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯑꯩ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯊꯧꯔꯝ ꯀꯌꯥꯁꯤ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯩꯄꯥꯜꯅ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯛꯄ ꯊꯕꯛ ꯀꯌꯥꯗ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯕꯨ ꯊꯕꯛ ꯀꯌꯥ ꯄꯥꯡꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯑꯩꯍꯥꯛꯀꯤ ꯋꯥꯔꯣꯜ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯄꯤꯆ ꯊꯝꯕꯤꯔꯝꯕ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯛꯄꯒ ꯂꯣꯏꯅꯅ ꯉꯁꯥꯏ ꯊꯧꯔꯝ ꯑꯁꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠ ꯋꯥꯍꯩ ꯚꯣꯠ ꯑꯣꯐ ꯊꯦꯡꯛꯁ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯣꯂꯨꯛꯅ ꯀꯧꯁꯤꯟꯖꯔꯤ ꯑꯣꯖꯥ NK Elwar ꯑꯩꯈꯣꯏꯒꯤ ꯁꯩꯄꯥꯜꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯚꯣꯠ ꯑꯣꯐ ꯊꯦꯡꯛꯁ ꯊꯝꯕꯤꯅꯕꯒꯤꯗꯃꯛ ꯅꯣꯂꯨꯛꯅ ꯀꯧꯁꯤꯟꯖꯔꯤ Good afternoon, everyone. Howsik lotion bagi or masigi what of things asi koigi program gi stage da print or ga yaw di masigi koigi now mo IC ASEAN haibani ado now si howsik mafam si da lei drabra lak ta bra ma to dagi ai gi sanapi gi ka hairakana what of things si ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯍꯥꯏꯖꯗꯅ ꯑꯩꯁꯤ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯁꯨꯃꯥꯏꯅ ꯑꯁꯣꯏꯕ ꯉꯥꯛꯅꯕꯒꯤ ꯊꯕꯛꯁꯤ ꯁꯨꯝ ꯇꯧꯗꯨꯅ ꯂꯥꯛꯏ ꯑꯗꯣ ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯑꯩꯈꯣꯏꯒꯤ Sheihek Sheireng Sheipan Shemgat Lup samjinjarga Sheipal haina khangnaba ꯑꯩꯈꯣꯏꯒꯤ
organization Lup asina chinjaba ngasigi award presentation ceremony and the book releasing function. Hai riba ngasigi asiguma function asida chief guest oina election biramba objecti masagi asinba thabak amadagi thado ga chatti graba mingmoina panjarabada Karam Shyam Honorable MLA Langthaban AC Sheipal gi maiki dagi amadi hak isha gi maiki dagi thagat jabadu phongdok sari loina na ngasigi asigum laba chinglem laba function sasigu recite to bidana mapung phan biriba mingmoina panjarabada Dr. Athopam Khol Chandra President Sheipal adana Lup asigi object ma president min pobiriba khagi Pajabushu Sheipal gi maiki deki amadi ngasigi asigumaba mapung pharba khagi congress mi phamasi deki thak jabadu phongdok jari loina na ngasigi asigumaba thorum masibu thaidok handok mapung phan biriba aduga thorum masibu ikhoi asinba matam kaya kai thopiraga lengbirakliba mingoina panjage Dr. Khetrimayum Upa Ataksha Imphal Zilla Parishad Madam Busu Ayak Shagi Maikitagi Amadi organizations Maikitagi Thagat Jabatu Pongdok Jari Loina na Ngasigi Askumla Bathorumasida Toyok Handona Thorumasu Mapung Pan Banaba Lengbirakliba Aduga Akwai Lup Asibusu Akwai Tamoi Shengla Sabat Biriba Ming Panjage Akwai Laishram Boni Devi Upa Ataksha Imphal West Zilla Parishad Membusu Aisha gi Maikitagi Amadi Sheipal gi Maikitagi Thagat Jabadu Phongdok Jari Loina na Hojik Akwai House Asidati Lebitraba Mali Dr. Nongmaitem Santa Singh, Director, Crispa Healthcare and the Consultancy Private Limited. Aduna Dr. Nongmaitem Santa Singh Obusu Thagat Padu Phongdok Jari Aduga Loina na ngasi akwai award phongdiriba akwai mingmoina panjage shema ibitom loina na Madam Subadani aigi maikitagi amadi Sheipal gi maikitagi thagat jabadu phongdok jari aduga loina na masigi asigumba akwai award winner stage da donate tawiriba akwai Dr. Mayangbam Kamala Sairol Mana pibiriba sigi donor oibiriba Dr. Mayangbam Kamala gi mana si akwai donate tawiriba si ning sibu akwai donor si gi akwai represent tawiriba asai Dorian Roy ko man ko ise kudak se kan tawira adu bisoi ha thagat cheri aduga loina na asai donor si Khomdram Bidru and the Laimakubi Lifetime Achievements Award PB riba Khomdram Dorian Roy ko warmane ko adagi Dr. Mayangbam Kamala Sheireng Mana CPP riba Dr. Mayangbam Kamala aduna donor ani busu Sheipal gi maikitagi aduga yakisha gi maikitagi thagat jabatu phongdok jari loina na press media gi marum mapang sing hojik mafam asi thadok bigraga su aduna function sasibu miyam da sandopi riba press media sing Sheipal gi maikitagi thagat jabatu phongdok jari loina na koi press club ki staff sing Hola sibo bibiriba sibo thagat jari iroi beda nasi asuma function sibo grand success henbi na bega ta chu power lingna libiriba pumna moksibu ai maiki dagi amadi Sheipal gi maiki dagi amat ka kanna amuka handa thagat jabadu phongdok sabu loina na begi thagat ba hi asi matam sta tension jare kunam ko thagat jare thank you Board of Trustees Thambiramba Oza NK Ilwar Sheipal gi executive member Amukahana Thagat Phongdok Jari ngasi thoram asi president gi ayaba lojaraga atang soida loisin jari haiduna mayam pumnamakpo amukahana khurumjari
पुनमक लोइना अखोगी लेंबिरक्लिबा मयाम पुनमक फोटो सेशन अमतंग नमसी होदना ऑर्गेनाइजर की माइकैदगी ताकबिरे